Haukiba kumjali singaniga kunga humdagi me kitanga humdagi hauduna stairs se da thokliba irang asida lanjenarakuna Leimaram High School Relief Camp taf changdafam lauduna Ladyba Leimaram Waroi Chinge Kunza IDP Sing District Administration Bisnupur nangase ani subatangka kyoina masa masagi yum singda hongjinkhre IDP Singa unaduna IDP ni haina sakang che yen thokpagi Leimaram Public Hall dangase pangthokpa thoramda DC Bisnupur Puzai Langbam IAS ADM Bisnupur Tourism Opendro MCS SDO BDO Nambol Tongbram Shyamkumar MCS SDC Nambol Thoidingzam Sambunat na athoba mitunglen sigoina saruk kyaki Thoramada DC Puzai Langbam na ngasi ani subatangka kyoina ngasi relief camp thadoklaga masage mayumda hanjinnaba district administration na siliba sida yawgadorba imung humfumari ge IDP Chaniga Yankai Tareta security personnel singna Makoibu Ubaga Sakhangnaba Sakangche ID card Yentoke Dunena IDP Singbu district administration ge Maikai digi sil langlakpa gari singda masa masagi mayum sing imungi potchei singpunaba amade chatkhinaba khongchat adu lam thaki ADM Tourism Opendro amade SDO BDO Shyamkumar na Waroi Chingda chatuna Waroi Chingda leiba Waroi Ningthau khurumdana IDP Singbu tangdu leita na leinaba amade Santi Hanjalan Biu Haina Kurum Laba Matungda IDP Singi Yum Singda Oidam Liba Pibam Sing Yang Sinki Lunena Mafamada Ngak Senaba Security ki Leifam Amade Law and Order ki Pibam Sing Su Yang Sinki Puzai Langbam na Fongdo Kibada IDP Singna Yumda Hanjinduna Ingna Chikna Leiduna Nauna Kunda Leita na Leinaba Waroi Ningthau Kurum Jabat Lunena Angang Sing Ladik Laishu Ningtina Tamhanaba Tungi Honorasi Amade Lamda Masida Santi Hanjilakpa Oirashanu Haiki Ahan Batangkakta Waroi Chingdagi IDP Nifuma Masi mayumda hongjinkhre matungda ngasi amuk IDP chaniga yankai teret ase ngasi hongjinaba district administration Bisnupur na sinbani makata na kumbi AC ki tonganba mafam singdasu athuba matamda IDP singna relief camp tagi handuna hanagum masa masagi yum singda leikhinaba honari haiki waroi chingdagi IDP leichanbam thasana na phongdokibada ngasi yumda hanba mikop ase thamoida hainingai leitana tamthokpa ngamdaba nungaiba fawi makata na santi mapung fana laktuna Manipur ki tonganba mafam singda leidiba IDP singnasu masa masagi yum singda hanjinba oirashano haiki Waroi Chingdagi Fasana Chamba Horagadi Lamdam Sisu Peace Murakadabani na Koina Waroi gi Ishwar Khwirum Zaraga Amuk Hena Mayam Chakwatpa Oirasano Haina So Egi Saiti Haizani Mayam Nasu Ishwar Jasu Khwiramaga Dekta Kaidana Umjanjarage na Mayam Nasu Onkaning View Aduga Yamna Peaceful Oiba Yam Hena Chakwatpa gi Khongthang Hena Purakpa Ngamnaba Mayam Punna Honaminasi na Haini Koi Hanamada first phase da 49 ama already resettle tawraga leigre adu hajik mathang aikoi kumbi dasu adagi di kenoda hongjannaba aikoi hajikana honajari sigi phase hek loibaga atei hek hongjanba yaba kangu except Chosampur adagi di kenogu manattaba Torbung Bangla gu manataba singsi aikoi yam thuna hongjananaba aikoi administration gi side tagi aikoi na honajari akoi gi disina yamna thawai hakchang yauna akoi IDP singna yamna wana relief camp da leibase akoi na haijabaga madam na sinbirakpaga tawdana akoi ngasi nungsi jaraba akoi gi iyum akoi gi kungang da ngasi ita thazadana akoi changnanaba honajarakpasida akoi atuki mati harauje